Okay, ma'am. अदु देखो स्टार्ट तौरसिको होय स्टॉक मार्केट नत्रगा शेयर मार्केट ने कोई मैम ना खंगनिंग इसे को अदु स्टॉक मार्केट का शेयर मार्केट का से करी खेनबनो हाबदसु कोई सुम जिंगमिने रखसे अहानबदा अइना मैम दा थमनिंग इसे कोई स्टॉक मार्केट से हानदगी मणिपुर दा लैरमीबा फिबम सिगी मतुंग इने जे कांदा स्टॉक मार्केट से ख्वाइदगी फत्तबा पैसा ख्वाइदगी मांगबा हाइदि जुआर सनबा अदुगा लगाव खावबा को अदुदगी हेना साथीबा पोसक अमदौना अहनसिंगना नत्रगा हजिक लैरिबा नहासिंगसिन उइबा लोइना तो हाइरिबा दुमकसु चुम्मी हाइबसिसु आइसु हाइनिंगेबा करिगिनो कर्म मथमदा चुमगे हारकांदा स्टॉक मार्केट से करिनो खंगद्रगदी अखोइना मसागी करिनो हाइबसे फजना खंगदना चंगसिन लुरगदी को हाइरिबसिमक चुम्बसे ओइदुइनेबा याइको अदुगा अखोइना स्टॉक मार्केट से फजना खंगगा चंगबिरगदी को अमरमदं लानदुइनेबा याम सेंगना हायकांदा अखोइना जंगल लमदा चंगे खलसी जंगल सिदा हाना अखोइना करी करी लैगे खोरके हाइबसी खंगहौदना को खंगदना आई प्रोटेक्शन तौननबा केमते पुदना चंगुरगदी आई यामना डेंजर ओइनिंगाइनेबा चुमिको मैम अदुगा चमनने स्टॉक मार्केट तसु को sai aina khangdena changsiluragadi ahuba khara paisa khara phangba yai adugi matung dadi yam thina khogi paisa mangma khata natana masi mafam sidi sungjang jangba yadaba mafam ne haibagi masa khakang natana ko atopa mi dasu advice pi ko yai natraga sandorok ko yai stock market du changunu angang sa madu yam sathi bani ai changame lupa lising tara mangare kun mangare la am mangare ko even 20 lakhs mangre 30 lakhs mangre haiba mi bok yarakani yaiko aduna mayam da ina pinning iba message se ahan ba point da stock market se changsil laga khoina second amada lakh tara kun tan ba se yam laina tale aduga muk lakh tara kun mang ba se ju khamoroi second amada yaiko aina invest tawriba paisa du gi matungina lakh tara sing hak tang da mangi ba jai lakh tara si ngak tang da phang ba su ai hai riba stock market ki manung de leiriba portion da akoina derivative haina khangleiba ko derivative sida akoina options and futures lakduine aduna option and future da aina trade tawge haragadi aise matam jamna sangna ko market sida analysis tawba market gi experience lawba mathau taiba aduna tana nongni tamaga mangani tarani tamaga da options and futures da changsilaga ko aigi paisa asin bagi natraga aigi kanogi ani amagi ai sidagi paisa se tan basi am line tai tali ai sida khare am tan ge ni khaluragadi ai soi gani ba loina mo jaiko aduna se isam sam na haikanda koina medical student singna medical tambada sahi manga sangi chumi ko adumaina samana sidasu nangna professional oiba trader mo age hairagadi matam changani ba sahi ahum mari manga de dum changani adu nangna fajana afawa trader amo oigragadi medical student ai hena paisa tan mangam me basi line se ko aduma aduga tawbudabu sida lakadu se nangna sahi mari manga taruk manangi experience to fangnanaba ko nangna asagi trade tarok matamda manga ko paisa do paisa khara manga kani nangna loss oire ibe amount sing do mi na ngangna rakani natraga no parents sing na as adu paisa mamangre to kholo haiba lakani ko adu nangomda su ningan rak pusu yai adu atopa medati kanagumba khogi medical tamibe student sing de jingsiba mokhoi dadi paisa se adu gi matik tha deiba mangbu nate hayengma loiraga me am phangduine khalaga dain tha deiba yosi stock market de nangna derivative ko market nga sagi option and futures ko natraga commodity adom da sanggene nangna changsil luragadi hairiba paisa jingse mang ko matamda nang nuai ta feel tawrakani already atopa mana parents sing dagi ahan sing dagi ko guardian sing dagi nang madu tawruganu adugi saruk da si taw haba mayam ama lakpa yai ko aduna hairiba sector se sisima khoi kona changsiba hayeng kona kanaguma changning ba leiragasu hojiki oina di ahan bada khoi kanoda market ta changsilaga share se kamaina leidino haibase si hana jingmina sibako aduga akoina
ꯁꯤꯌꯥꯔ ꯂꯩꯗꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯌꯥꯔ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯑꯩꯈꯣꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯥꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤꯌꯥꯔ ꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯁꯤꯗ ꯏꯔꯤꯕ ꯁꯤꯌꯥꯔꯁꯤꯅꯦꯀꯣ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠ ꯑꯗꯨ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯔꯦ ꯑꯩꯁꯦ ꯁꯄꯣꯁ ꯑꯩꯁꯦ ꯁ꯭ꯇꯨꯗꯦꯟꯅꯤ ꯑꯩ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯅꯠꯇ꯭ꯔꯒ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯏꯀꯣ ꯌꯥꯏ ꯌꯦꯁꯅꯤ ꯑꯗꯨꯒꯤ ꯑꯟꯁꯔꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯩ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯍꯤꯡꯕ ꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯗꯣꯛꯇꯔꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯀꯣ ꯑꯩꯈꯣꯏꯁꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯃꯤꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯗꯤꯃꯦꯠ ꯑꯦꯟꯗ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯠ ꯑꯃ ꯑꯣꯄꯟ ꯇꯧꯕꯗꯤ ꯃꯊꯧ ꯇꯥꯏꯕ ꯍꯥꯏꯔꯤꯕ ꯗꯤꯃꯦꯠ ꯑꯦꯟꯗ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯠꯁꯦ ꯁꯤ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯑꯦꯃꯥꯎꯟꯠ ꯈꯔ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯒꯅꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯗ ꯂꯨꯄꯥ 2-3ꯗꯒꯤ ꯀꯣ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 10ꯗꯒꯤ ꯂꯨꯄꯥ 100ꯗꯒꯤ ꯏꯟꯚꯦꯁ ꯇꯧꯕ ꯍꯧꯕꯁꯨ ꯌꯥꯏꯕ ꯑꯞ ꯇꯨ ꯅꯪꯒꯤ ꯑꯉꯝꯕ ꯂꯥꯛ 1 ꯑꯣꯏꯕ ꯌꯥꯏ ꯂꯥꯛ 2 ꯑꯣꯏꯕ ꯌꯥꯏ 1 ꯀꯔꯣꯔ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯅꯪꯒꯤ ꯑꯉꯝꯕ ꯑꯦꯃꯥꯎꯟꯠꯁꯤꯡꯗ ꯂꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯆꯪꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯑꯦꯃꯥꯎꯟꯠꯁꯦ ꯁꯥꯔ ꯃꯁꯤꯁꯦ ꯃꯥꯡꯉꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯅꯤꯁꯦ ꯀꯥꯏꯔꯒ ꯆꯦꯟꯈꯤ ꯈꯣꯠꯈꯤꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯨ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯃꯅꯤꯄꯨꯔꯗ 1990ꯒꯤ ꯁꯤꯔꯤꯁꯇꯒꯤ ꯍꯧꯔꯛꯑꯒ 2000 ꯀꯣ 2020 ꯐꯥꯎꯒꯤ ꯃꯔꯛꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯩꯅꯣꯁꯦ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯀꯩꯅꯣꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ 2020ꯗ ꯀꯣ ꯀ꯭ꯂꯥꯁꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟ ꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝꯗꯒꯤ ꯍꯪꯉꯤꯁꯦ ꯁꯥꯔ ꯑꯩꯅ ꯁꯤ ꯌꯥꯎꯔꯤꯁꯦ ꯑꯩꯁꯦ ꯃꯤ ꯀꯌꯥ ꯈꯣꯝꯗꯣꯏꯅꯣꯒ ꯍꯥꯏꯕ ꯑꯩꯁꯦ ꯄꯨꯔꯥ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯑꯩꯁꯦ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ 2000ꯗꯩꯅ 2020 ꯐꯥꯎ ꯗꯤꯜꯂꯤꯗ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯗꯨꯒ 2018ꯗꯒꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯆꯪꯕ ꯍꯧꯔꯛꯄꯅꯦ ꯍꯥꯟꯅ ꯑꯩ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯗꯤꯜꯂꯤꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯗ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡ 2000ꯒꯤ ꯀꯣꯔꯣꯅꯥꯗꯨꯗ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯑ ꯂꯩꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯁꯨꯝ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯇꯥꯡꯗ ꯇꯥꯛꯄꯗꯒꯤ ꯈꯔ ꯆꯠꯈ꯭ꯔꯒ ꯏꯟꯇꯔꯅꯦꯠꯇ ꯊꯣꯛꯂꯒ ꯀ꯭ꯂꯥꯁꯁꯦ ꯄꯤꯕ ꯍꯧꯔꯛꯄꯅꯦꯕ ꯑꯗꯣ 2000ꯅ 2022 ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯃꯤ 1,000-1,700-1,800ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯀ꯭ꯂꯥꯁ ꯄꯤꯈꯤꯕ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏꯁꯤꯅꯦ ꯅꯧꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯏꯟꯇꯔꯅꯦꯠꯇ ꯃꯌꯥꯝꯗ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯀ꯭ꯂꯥꯁꯁꯦ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯈꯣꯝꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯀꯣ ꯑꯩꯅ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯈꯤꯕꯗ ꯑꯗꯩꯗꯤ ꯀꯥꯏꯔꯒ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯍꯥꯟꯅꯗꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤꯀꯣ ꯑꯗꯣ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯈꯜꯂꯛꯑꯦ ꯑꯣꯀꯦ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯃꯌꯥꯝ ꯑꯃꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯆꯠꯈꯤꯕ ꯀꯣ ꯀꯝꯄꯅꯤ ꯀꯥꯏꯈꯔꯦ ꯍꯥꯏꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯌꯥꯎꯍꯜꯂꯒ ꯃꯤ ꯈꯣꯝꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯈꯪꯉꯛꯑꯦꯕꯀꯣ ꯑꯗꯨ ꯑꯩꯅ ꯁꯤ ꯃꯌꯥꯝꯗ ꯄꯨꯊꯣꯔꯛꯏꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯁꯥꯔ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯑꯩ ꯌꯥꯎꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯀꯝꯄꯅꯤꯁꯦ ꯀꯥꯏꯔꯒ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯤ ꯀꯌꯥ ꯈꯣꯝꯗꯣꯏꯅꯣꯒ ꯍꯥꯏꯕ ꯑꯗꯨꯝꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯈꯔꯅ ꯍꯪꯉꯛꯈꯤꯕ ꯁꯥꯔ ꯅꯨꯡꯊꯤꯟꯗꯁꯨ ꯍꯪꯉꯛꯑꯝꯃꯤꯀꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯗꯣ ꯁꯥꯔꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯆꯦꯞ ꯀꯩꯀꯥꯗ ꯑꯦꯅꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯐꯣꯟ ꯄꯤꯛ ꯑꯞ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯑꯗꯨꯝ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯅꯤ
ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀ꯭ꯂꯥꯁꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗꯤꯡꯁꯦ ꯍꯣꯔꯦꯟ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗꯁꯨ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯀꯣ ꯀꯅꯥꯒꯨꯝꯕ ꯀ꯭ꯂꯥꯁ ꯍꯧꯕꯗ ꯌꯥꯎꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯇꯥꯍꯧꯗꯕ ꯈꯣꯠꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯍꯜꯂꯒ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯗꯤ ꯁ꯭ꯇꯨꯗꯦꯟꯠꯅꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯎꯁ ꯋꯥꯏꯐꯁꯨ ꯑꯗꯩꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯂꯣꯏꯅꯃꯛ ꯆꯪꯕ ꯌꯥꯏ ꯇꯧꯕꯇꯕꯨ 18 years and above ꯑꯣꯏꯒꯗꯧꯕ ꯌꯥꯏꯀꯣ 18 ꯍꯥꯏꯗꯤ ꯕꯤꯂꯣ 18 yearsꯇꯒꯤ ꯃꯥ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯈꯣꯡꯗꯥꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯁꯥꯒꯤ ꯍꯥꯏꯗꯤ ꯑꯥꯎꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯤꯃꯦꯠ ꯀꯣ ꯑꯦꯟꯗ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗꯤ ꯑꯣꯄꯟ ꯇꯧꯕ ꯌꯥꯒꯤꯔꯣꯏ ꯗꯤꯃꯦꯠ ꯑꯦꯟ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯁꯦ ꯑꯣꯄꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ 18 years and above ꯑꯣꯏꯒꯗꯧꯕ ꯌꯥꯏꯀꯣ ꯃꯁꯥꯒꯤ ꯄꯦꯟ ꯀꯥꯔꯗ ꯂꯩꯒꯗꯧꯕꯅꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯀꯣ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯀꯣ ꯑꯗꯣ ꯍꯥꯟꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯗꯤꯃꯦꯠ ꯑꯦꯟड ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯁꯦ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯑꯣꯏꯔꯝꯗꯦ ꯑꯗꯣ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯗꯥ ꯍꯥꯏꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯖꯦꯔꯣꯗꯥꯒꯤ ꯄꯥꯔꯠꯅꯔꯅꯦ ꯍꯥꯏꯔꯤꯕ ꯖꯦꯔꯣꯗꯥ ꯁꯤꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯄꯤꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯕꯤꯔꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯖꯦꯔꯣꯗꯥꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯃꯤꯟꯅꯁꯦ ꯑꯦꯀꯥꯎꯟ ꯍꯥꯡꯕꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯂꯤꯡꯛ ꯑꯩꯅ ꯒ꯭ꯔꯨꯞꯇ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯍꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯅꯤ ꯀꯣ ꯑꯗꯣ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯀꯔꯤꯅꯣ ꯀꯣ ꯑꯗꯩꯗꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯑꯦꯕꯥꯏꯂꯦꯕꯜ ꯀꯅꯥ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯀꯣ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯖꯁ ꯗꯤꯐ꯭ꯔꯦꯟ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯅꯣꯔꯃꯦꯜ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗꯗꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯅꯠꯇ꯭ꯔꯥ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯁꯦ ꯁꯤꯁꯤꯅ ꯚꯔꯆꯨꯋꯦꯜꯅꯦꯕ ꯈꯦꯠꯅꯔꯤꯕ ꯑꯅꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯃꯥꯔꯀꯦꯠꯇꯁꯨ ꯕꯌꯥꯔ ꯂꯩ ꯑꯗꯨꯒ ꯁꯦꯂꯔꯁꯨ ꯂꯩ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯩꯒꯅꯤ ꯄꯣꯠ ꯌꯣꯟꯕ ꯃꯤ ꯂꯩ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯣꯠ ꯂꯩꯕ ꯑꯃ ꯌꯣꯟꯕ ꯑꯃ ꯑꯅꯤꯗꯨꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯁꯨ ꯄꯣꯠ ꯂꯩꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯣꯠ ꯌꯣꯟꯕ ꯑꯃ ꯂꯩꯒꯅꯤ ꯀꯣ ꯕꯥꯌꯔ ꯑꯦꯟ ꯁꯦꯂꯔ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯁꯤꯌꯥꯔ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯄꯜꯂꯤ ꯀꯣ ꯁꯤꯌꯥꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦ ꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯔꯛꯁꯤꯗ ꯁꯨꯝ ꯀꯃꯦꯟ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯣꯀꯦ ꯁꯤꯌꯥꯔꯁꯦ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯌꯥꯔꯁꯦ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯌꯥꯔ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨꯅ ꯂꯦꯞꯄꯛꯀꯗꯣꯏꯅꯦꯕ ꯁꯤꯌꯥꯔ ꯑꯃꯁꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯌꯥꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯌꯥꯔ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤꯁꯦ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯤ XYZ ꯅꯠꯇ꯭ꯔꯒ ABCD ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯤ ꯍꯥꯏꯔꯤꯕ ABCD ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯥꯔꯀꯦꯠꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯀꯦꯄꯤꯇꯦꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠꯀꯤ ꯀꯦꯄꯤꯇꯦꯜꯁꯦ ꯀꯅꯥꯅ ꯂꯦꯞꯀꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨꯁꯤꯅ ꯂꯦꯞꯄꯦꯕ ꯀꯣ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯔꯤꯂꯥꯌꯟꯁ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯔꯇꯦꯜ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ICICI ꯕꯦꯡ ꯍꯥꯏꯁꯤꯕ ꯃꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯂꯩꯌꯦꯕ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯂꯩꯗꯣꯏꯁꯦ ꯌꯥꯏꯀꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯣ ꯁꯦ ICICI ꯕꯦꯡꯒꯤ ꯍꯥꯏꯔꯁꯤ ICICI ꯕꯦꯡꯒꯤꯁꯨ ꯁꯤꯌꯥꯔ ꯂꯩꯌꯦꯕ ꯀꯣ ICICI ꯕꯦꯡꯒꯤꯁꯨ ꯁꯤꯌꯥꯔ ꯂꯩ SBI ꯕꯦꯡꯒꯤꯁꯨ ꯁꯤꯌꯥꯔ ꯂꯩ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯒꯤꯁꯨ ꯁꯤꯌꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯕ ꯀꯝꯄꯅꯤꯗ ꯔꯤꯂꯥꯌꯟꯁꯀꯤꯁꯨ ꯂꯩ ꯀꯣ ꯏꯟꯗꯤꯒꯣꯒꯤꯁꯨ ꯂꯩ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁꯤꯌꯥꯔꯁꯦ ꯁꯤꯌꯥꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ XYZ ꯀꯝꯄꯅꯤ ꯀꯣ ꯔꯤꯂꯥꯌꯟꯁ ꯀꯝꯄꯅꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯦꯅꯤ ꯑꯃꯗ ꯍꯥꯏꯔꯁꯤ ꯏꯌꯥꯔꯇꯦꯜꯒꯤ ꯀꯝꯄꯅꯤ ꯍꯥꯏꯔꯁꯤ ꯏꯌꯥꯔꯇꯦꯜ ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯀꯩꯒꯨꯝꯕ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯍꯥꯏꯁꯦ ꯏꯌꯥꯔꯇꯦꯜ ꯀꯝꯄꯅꯤꯁꯦ ꯃꯤ ꯑꯃꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ
lupa kya da jondi no lupa kya da lay dino hai ba malak tuini sumi ko ma'am adu do khagi market ki value ka we kano gi company du gi ko hai ba market ki value do adu apik ba ko adu equal units ta the apik ba small kano se the equal unit divide tok thok ba ko divide tok thok ga semba kano ni ba khoi na share sai tu se ko isam sam hai kan de abcd hai se company min khala se adu ga magi market ki price 20 lakhs ne lower se देखो 20 लाख से कोई ना 20 लाख से शेयर से 20,000 शेयर से खाई दो एवं अदोइता दी शेयर अमगी वैल्यू से क्या ओरने कंदा 100 शेयर्स ओइकनी देखो सुमाइना तौरगा ABCD हाइबे शेयर सिगी हजि की शेयर अमगी वैल्यू से 100 रुपीस ने निखला से बको सी 100 रुपीस ओरिंगे सिदा आइना लैसिलगा थमेबा सिगी 100 रुपीस पीरगा लैगिबसे after 1 years 2 years 3 years 4 years adi matam gi matung ina ma se increase tawraga ko 1000 2000 3000 4000 ko after 10 years after 15 years ta magi rate se to na hedi akoina thas da ba maman da increase tawrpa yabe kano se lei buloi sam na hai kan da kogi MRPF faina mayam su khangani gari tayar gi company m lei bado मासे 2008-9 स्वाइदा 700 रुपीस 800 रुपीस अदाइदा फंगमे अदुगा हजिक मागी मार्केट की वैल्यू दी 1 लाख से अंदर 30,000 अदाइदा लेंगने नियरली को अदैदि हजिकसु ngarang nahandang kogi Suzlon Energy hene company me leiri hairiba company se ju hana dilupa manga taruk uhum mari piramba company ne adam khangogdana handaki khogi G20 meet Manipur da pangthok khibado adugi matung dagi Suzlon se da kariguma benefit khara phangi ba male do mana hagalak pase to 40 ga 647 hagaki baje tha ani uhum da khangogde aduga ngasi dagi tha amagi mamang da Suzlon se 40 ga 8 rupees da phangame aduga ngasi gi Suzlon gi price na 80 jogre 8080 का हारिबा सुगुम मखन की कनो सिंचे कंपनी सिंचे अखोइना थीरगा को लैसिलगा लोंग टर्म दा थंबा याय याको आइदि आइसे सपोज को आई साजे एनी आई कन प्रोफेशनल मदम पैसा तानबगी लंबी मदम लैजे नि खलसु को आई स्टॉक मार्केट तौदसु याइदा आई पैसा सुम फजना मतिक चाना सुम तानजरी सिबो हैना आई सिने इनब ओजरेगा इन खनबदो हारिबा मीदो अदुनि हैना स्टॉक मार्केट संगहनिंगिबा करिगिनो आइदि माना तालिबा पैसा मयामदा इमुंग मनुंगी सिरनगदो बसिंग लोइना खाइदोखरबा मतुंगदा लेमहौबा सिमखैदि लेमहौरे सेविंग द थमगे हाइबा पैसा सिंगदो स्टॉक मार्केट चंगसिलगा कंपनी की शेयर्स को लैसिलगा थमग्रगदि पैसा दो हयंग मतम खरदा 2000% 3000% अदने इंक्रीज तौबने बलोय याका 2020 गा 1 अदयदा इन कंपनी मखन मंगा तरुक लैरगा थमे असना मयामदा क्लास तौबद सुम लौबनी सने लैदुबनी सने जोंदुबनी तागा अदुगा सुम थमगा कोना येंगैना थमगिबदुना हंदक लॉगिन तौरगा येंगा कांदा को आइगे रेट से फदना हाइगलमे आई नोंमा मयामदा शेयर तौरगा जेंगहनगे याका अदो सही कोना कंपनी के शेयर्स लैबा हाइरे सरना को सरनादि कंपनी के शेयर्स लैबा रे फर्स्ट कोई शेयर से करिनो खंगमदे शेयर से हुजिक लाइसे कइनो कंपनी अमगी को मागी मार्केट की वैल्यू दुगी मतुंगिना मासे स्मॉल को इक्वल यूनिट माना बे यूनिट यामना पिकना थुगाइरगा अदुगा सेमकपा को हेदि पोसक अमने हासु यारे को अदुने कोना शेयर साइसे शेयर अमगी ममन से लुपा चाम ओरम जाय लुपा अनि ओरम जाय लुपा अहुम ओरम जाय को नत्रगना लुपा लिसिंग ओरम से लाख ओरम से हारिबा शेयर्स तो आइना अंगम्बा अमाउंट खरा थादरगा लैरगा थमगा हयेंग तांखल्ला कांदा जोन बदुनिबा अखोइना तौदि सब थबकसे अदुदि सर आइना लैदुरिबा कंपनी से मसिगी ममन से हेंगलकनी नत्रगा कंपनी से काइरोय नत्रगा को
ꯀꯩꯒꯨꯝꯕ ꯈꯔ ꯀꯣꯏꯁꯟ ꯂꯩꯕ ꯗꯥꯎꯠ ꯂꯩꯕꯁꯤꯡꯗꯨ ꯑꯗꯨꯝ ꯍꯪꯕꯤꯌꯣ ꯑꯗꯨꯒ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯀꯝꯄꯅꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯂꯦꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯀꯣ ꯁꯦꯂꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯕ ꯑꯃ ꯇꯝꯃꯛꯀꯅꯤ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯕꯁꯨ ꯑꯃꯁꯨ ꯇꯝꯃꯛꯈꯤꯅꯤ ꯍꯥꯏꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯅꯤꯁꯦ ꯄꯨꯜꯂꯀꯥꯟꯗ ꯀꯝꯄꯅꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯦꯟꯒꯠꯀꯗꯧꯔꯦ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯃꯇꯝ ꯈꯔ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯥꯔꯤꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯒꯅꯤꯕ ꯀꯣ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯀꯝꯄꯅꯤꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩ ꯉꯥꯛꯇꯪ ꯂꯦꯞꯀꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯁꯥꯎꯟ ꯑꯣꯏꯅ ꯍꯪꯕ ꯌꯥꯗ꯭ꯔꯒꯁꯨ ꯇꯦꯛꯁ ꯇꯧꯔꯛꯄꯁꯨ ꯌꯥꯒꯅꯤ ꯀꯣꯏꯁꯟ ꯂꯩꯇꯕ ꯃꯥꯜꯂꯦ ꯀꯅꯥꯝꯇ ꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯄꯟꯈꯤꯕ ꯁꯤꯌꯥꯔꯒꯤ ꯚꯦꯂꯨ ꯁꯤꯌꯥꯔ ꯑꯃꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯏ ꯍꯦꯟꯒꯠꯂꯛꯇꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯁꯥ ꯑꯧ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯔꯀꯦꯠꯀꯤ ꯁꯤꯌꯔꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯎꯝ ꯂꯨꯄꯥ 10 ꯄꯤꯕꯁꯨ ꯂꯩ 50 ꯄꯤꯕꯁꯨ 1000 ꯄꯤꯕꯁꯨ ꯂꯩ ꯑꯧ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯃꯥꯏꯅ ꯂꯦꯞꯄꯤ IPOꯗ ꯊꯣꯛꯂꯛꯄ ꯄꯣꯠꯀꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯏꯔꯛꯇꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯦꯄꯤꯇꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯏꯗꯣꯛꯄ ꯑꯣꯏꯔꯛꯇꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯦꯞꯄꯁꯦ ꯑꯩꯈꯣꯏꯗ ꯀꯁꯇꯃꯔꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯐꯪꯕꯗꯗꯤ ꯀꯣ IPOꯗꯒꯤ ꯐꯪꯉꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ IPOꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯗꯣꯔꯛꯄ ꯚꯦꯂꯨꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯂꯦꯞꯄꯛꯄꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨ ꯌꯧꯅꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯃꯒꯤ IPO ꯑꯣꯄꯟ ꯇꯧꯔꯛꯄ ꯍꯥꯏꯁꯦ SEBI ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ SEBIꯒꯤ ꯑꯌꯥꯕ ꯌꯥꯎꯔꯀꯥꯟꯗ ꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯑꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ SEBIꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯔꯛꯑꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅ ꯄꯟꯕꯤꯈꯤꯕꯗꯣ IPO ꯀꯣ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗ IPO ꯍꯥꯟꯅ ꯀꯩꯅꯣ ꯂꯥꯛꯏ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯥꯒꯤ ꯁꯤꯌꯥꯔꯁꯤꯡꯁꯦ ꯑꯗꯨꯒ IPOꯁꯤꯗ ꯃꯌꯥꯝꯁꯤ ꯑꯣꯔꯗꯔ ꯇꯧꯕ IPO ꯂꯧꯕ ꯈꯣꯠꯄ ꯇꯧꯅꯔꯕ ꯃꯇꯨꯡ ꯀꯣ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯀꯝꯄꯅꯤꯒꯤ ꯁꯤꯌꯥꯔꯁ IPO ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠ ꯂꯤꯁꯇꯤꯡ ꯇꯧꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯀꯣ ꯂꯤꯁ ꯇꯧꯕ ꯗꯦꯠ ꯄꯤꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯁꯤꯌꯥꯔꯗ ꯇꯥꯁꯤꯜꯂꯛꯄ ꯁꯤꯌꯥꯔꯗ ꯂꯥꯛꯄꯗꯩꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯔ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯁꯨ ꯂꯩ ꯑꯗꯨ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯥꯔ ꯑꯃ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯇꯥꯇꯥ ꯃꯣꯇꯣꯔ DBR ꯍꯥꯏꯕꯅꯤ ꯀꯣ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯌꯦꯡꯁꯤ ꯌꯥꯝꯅ ꯅꯦꯝꯕ ꯖꯒꯥꯁꯤꯗ ꯀꯣ ꯁꯤꯗ ꯄꯤꯔꯤꯃꯤꯁꯦ 26.77ꯅꯦ ꯀꯔꯝꯕ ꯃꯇꯝꯗꯅ ꯌꯦꯡꯁꯤ 2020ꯗ 2020ꯒꯤ ꯃꯥꯔꯆꯇ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 13 ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 18 ꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯝꯃꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯅ 736 ꯂꯩꯀꯣ ꯀꯥꯕꯗꯤ ꯃꯥꯁꯦ 800 ꯐꯥꯎ ꯀꯥꯔꯨꯔꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨ ꯉꯁꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯕꯁꯨ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯍꯣꯡꯉꯤꯉꯩ ꯃꯇꯝꯗ 26 ꯔꯨꯄꯤꯁꯇ ꯑꯩꯈꯣꯏꯅ ꯕꯥꯏ ꯇꯧꯁꯤꯜꯂꯒ ꯊꯝꯃꯒ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯊꯝꯈꯤꯕ ꯆꯍꯤ 2 3 4 5 6 7 ꯀꯣ 10 10 ꯑꯩꯅ ꯑꯉꯝꯕ ꯃꯈꯩ ꯊꯝꯖꯤꯟꯕ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠꯇꯨ ꯂꯧꯕ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯊꯝꯃꯤꯕ ꯃꯈꯩꯒꯤ ꯃꯥꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯊꯝꯃꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯝ ꯍꯦꯟꯒꯅꯤ ꯅꯝꯕꯔ 1 ꯑꯗꯩꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ
ꯁꯥꯔ ꯑꯩꯅ ꯁꯤ ꯂꯩꯁꯤꯜꯂ ꯊꯝꯕꯁꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯥ ꯀꯣ ꯑꯩꯅ ꯂꯩꯔꯒ ꯊꯝꯕꯁꯤꯡꯁꯦ ꯑꯦꯅꯤ ꯇꯥꯏꯝꯗ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯁꯄꯣꯁ ꯑꯩꯅ ꯉꯁꯤ ꯂꯥꯛ ꯑꯃꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯥꯔꯁꯤ ꯂꯩꯁꯤꯜꯂꯒ ꯊꯝꯃꯦ ꯈꯜꯂꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯐꯇꯔ ꯁꯝ ꯏꯌꯔꯁꯇ ꯀꯣ 3 years 4 years 5 yearsꯀꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯏꯀꯣ ꯖꯁ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯣꯛꯁꯦ ꯂꯩꯔꯒ ꯊꯝꯕ ꯑꯩ 10 yearsꯀꯤ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯋꯥꯈꯟꯗ ꯈꯟꯕꯒꯤ ꯋꯥꯔꯤꯅꯦ ꯀꯣ ꯑꯩꯈꯣꯏꯅ ꯏꯟꯁꯨꯔꯦꯟꯁꯀ ꯌꯥꯎꯕꯗ 10 yearsꯀꯤ ꯅꯠꯇ꯭ꯔꯒ 15 yearsꯀꯤ ꯅꯠꯇ꯭ꯔꯒ 16 yearsꯀꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯐꯤꯛꯁ ꯑꯣꯏꯅ ꯊꯝꯕꯗꯣ ꯂꯩꯇꯦꯕ ꯁꯤꯗ ꯑꯩꯒꯤ ꯋꯥꯈꯟꯗ 5 yearsꯀꯤ ꯊꯝꯒꯦ 10 yearsꯀꯤ ꯊꯝꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯍꯌꯦꯡ ꯆꯥꯎꯔꯛꯑꯒ ꯀ꯭ꯂꯥꯁ 12ꯀ ꯊꯥꯕ ꯃꯇꯝꯗꯣ ꯑꯗꯨꯋꯥꯏꯗ ꯁꯤ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯣꯛꯁꯦ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯍꯌꯦꯡ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯩꯅ ꯂꯩꯁꯤꯜꯂꯒ ꯊꯝꯃꯦ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯃꯔꯛꯇ ꯍꯥꯏꯗꯤ ꯄꯩꯁꯥꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯦ ꯑꯩꯒꯤ ꯁꯤꯌꯥꯔꯁꯨ ꯊꯥꯗꯣꯛꯑꯒ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯂꯧꯊꯣꯛꯄ ꯉꯝꯃꯦꯕ ꯌꯥꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯏꯟꯁꯨꯔꯦꯟꯁꯀ ꯑꯗꯩꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯁꯤꯌꯥꯔ ꯂꯩꯕꯒꯤ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯦꯟ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯂꯥꯛꯏꯁꯤꯡꯁꯦ ꯏꯟꯁꯨꯔꯦꯟꯁꯇ ꯑꯩꯈꯣꯏꯅ ꯌꯥꯎꯁꯤꯜꯂꯒ ꯑꯩ ꯆꯍꯤ 10ꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 35ꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ 3ꯒꯤ ꯃꯇꯨꯡꯗ ꯑꯩ ꯇꯣꯛꯆꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯦꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯣꯏꯅꯤ ꯀꯣ ꯁꯦꯔꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯦꯖꯦꯟ ꯑꯃꯨꯛ ꯊꯤꯗꯣꯏꯅꯤ ꯑꯗꯩꯗꯤ ꯑꯦꯖꯦꯟꯗꯨꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯆꯨꯝꯃꯤꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞꯇꯣ ꯉꯁꯥꯏꯒꯤ ꯅꯪꯅ ꯀꯝꯄꯅꯤ ꯁꯤꯌꯥꯔꯁꯦ ꯂꯩꯔꯒ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯅꯥꯝꯇ ꯇꯧꯔꯔꯣꯏꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯍꯥꯡꯗꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯖꯦꯔꯣꯗꯥꯒꯤ ꯑꯦꯀꯥꯎꯟ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯣ ꯑꯦꯟꯖꯦꯟ ꯋꯥꯟꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯕ꯭ꯔꯣꯀꯔꯁꯤꯡꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯗꯣꯛꯑꯒ ꯀꯣ ꯑꯩꯒꯤ ꯐꯤꯡꯒꯔꯗꯒꯤ ꯂꯩꯕ ꯌꯣꯟꯕꯁꯤ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯃ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯩꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄ꯭ꯔꯤꯃꯤꯌꯝꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯤ ꯀꯔꯣꯔꯁꯤꯅ ꯄ꯭ꯔꯤꯃꯤꯌꯝꯁꯤ ꯄꯤꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ XYZ ꯀꯝꯄꯅꯤꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯊꯥ ꯑꯃꯒꯤ ꯄꯩꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯒ ꯌꯥꯝ ꯌꯥꯝꯕ ꯑꯦꯃꯥꯎꯟꯗꯨꯃ ꯎꯄꯨꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒꯗꯤ ꯊꯅꯝꯃꯣꯏ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟꯗꯒ ꯁꯦꯟꯗꯣꯏ ꯈꯔ ꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯌꯨ ꯈꯣꯠꯂꯨ ꯊꯅꯝꯃꯣꯏꯕ ꯀꯣ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣꯕ ꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ XYZ ꯏꯟꯁꯨꯔꯦꯟꯁꯀꯤ ꯀꯝꯄꯅꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯊꯥꯗꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯁꯤꯜꯂꯒ ꯁꯤꯌꯥꯔ ꯂꯩꯔꯒ ꯊꯥꯗꯔꯤꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯒ ꯁꯤꯌꯥꯔꯁꯦ ꯂꯩꯕ ꯍꯩꯔꯒꯗꯤ ꯂꯩꯕ ꯌꯣꯟꯕꯁꯦ ꯍꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯍꯟꯗ꯭ꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯔꯨꯗ꯭ꯔꯒꯁꯨ ꯗꯥꯏꯔꯦꯛ ꯀꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯅꯤꯡꯉꯤꯕ ꯑꯦꯃꯥꯎꯟꯗꯨ ꯁꯤꯌꯥꯔ ꯃꯁꯤꯡꯗꯨ ꯀꯣꯟꯅꯕ ꯁꯤꯌꯥꯔ ꯃꯁꯤꯡꯗꯨ ꯂꯩꯁꯤꯜꯂꯒ ꯏꯟꯚꯦꯁ ꯇꯧꯁꯤꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗꯤ SIP ꯂꯩꯔꯤ SIPꯗ ꯑꯩꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯈꯔ ꯑꯦꯃꯥꯎꯟ ꯈꯔ ꯏꯟꯚꯦꯁ ꯇꯧꯁꯤꯟꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ SIPꯗꯗꯤ ꯃꯥꯒꯤ ꯄꯦꯀꯦꯖ ꯂꯥꯛꯑꯦ ꯁꯤ ꯂꯧꯋꯣ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯟꯅ ꯁꯦꯝꯃꯒ ꯀꯣ ꯑꯗꯨꯗ ꯂꯧꯕꯗꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯅ ꯀꯣ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯁ꯭ꯇꯣꯛꯁꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯦꯟꯒꯠꯂꯛꯀꯗꯧꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯗꯧꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯩ ꯏꯁꯥꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯍꯩꯔꯒ ꯂꯩꯖꯔꯒꯗꯤ ꯀꯣ ꯃꯔꯛꯇ ꯍꯥꯏꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯌꯥꯎꯗꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯒꯨꯝꯕꯁꯤ ꯂꯩꯁꯤꯟ ꯈꯣꯠꯆꯤꯜꯂ ꯊꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯂꯩꯕ ꯌꯥꯔꯤꯀꯣ ꯃꯌꯥꯝ
ꯀꯅꯥꯒꯨꯝꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯍꯪꯕ ꯌꯥꯅꯤꯀꯣ ꯃꯔꯛꯁꯤꯗ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯃꯣꯅꯣꯠ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ ꯃꯣꯅꯣꯠ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 0.84 ꯍꯥꯏꯗꯤ ꯕꯤꯂꯣ 1 ꯔꯨꯄꯤꯁꯅꯦ 0.84 ने माई प्राइस है याम थूने हेंगलक याबगी कनोसे लई तो मसे अखोना कमाइना हाइब ngamiनो हाय कांदा मसागी कोइना सिदा हयें कोनसु तमखिनी तो हजिकी ओइना जिंगमिनसे ngasiदे इ कनोसे चौरकपा अमा मयामदा वरी ओइ करी ओइ चलसे टेक्निकल कनोसेना हयेंदगी हौसे तो मोनोट की से ngasi से को मंगमदा ओके ngसाइ नुंथिनदे जेंगमबने सिदि केमते उदरे अदो अइना स्क्रीनशॉट लौगिबदि लेरंगनि खल्ले मसी अपर सर्किट ते हिट तौरगा लेगिबा मासे को मोनोट की अपर सर्किट दा मसी जे हिट ओरगा लेगी सिदा चेंज तौरे अपर सर्किट का अपर सर्किट ते हिट तौरगा लेइबा कंपनी सिंसे अयामबना निमिट खरनिदि मथकलमदा हाइगा लेबा अदुना अखोना सिदा ngसाइना हाइबदा लुपा 100 दगी हौरगा नता लुपा 10 दगी हौरगा आबो अइगोमदा अरेबा अमाउंट दुना खो इन्वेस्ट तौबा ngame हाइदो सिगी मोनोट हाइ प्राइस 0.84 खक्तनेबा प्राइस एको अदुदे सिदाइना को 50000 इन्वेस्ट तौरे खलो 50000 इन्वेस्ट तौबा मतमदा मोनोट की होजिक लैरिबा प्राइस 0.84 को अदुदे अइगोमदा फंगदोबा शेयर से कयानो जेंगसियो 5952 फंगे नत्रा अदो हयंग मोनोट सिना करिगुंबा मोनोट इन थादरे से सी 5000 नि को 50000 थादरे जेंगसियो 50000 थादरे गदि शेयर दो 5 lakhs को 5 lakhs 99000 so sumbrene sorry 59000 को sorry 59523 सिगी शेयर से फंगदो अदो मोनोसिना हाइगलागा को हाइगलागा सॉरी 1 रुपीस की मथक सिबो का खलागदे हाना सुमा से जौरमे को सिबो हाना मा से 1.12 जौरमे 1.12 खक्तंग जौबदसु पैसा दि फनामना दुम प्रॉफिट से फंगंगनेबा 1.12 यंगचिको ददु ngसाइना 50000 थादगिबदो को 66000 मुक्ति लाइव दन सिगुम्बा कंपनी से कोइना थीदगा पैसा से थादबा याइको अदो मोनोट से यामना कुइबा कंपनी से ओइदरी कोइ मंथली कनदा जेंगसे सिदाइना मंथली टाइम फ्रेम गा हाइ सिंगसे कोइ करिनो तो खंगमिनरे खिनि तम तम न कमे हिजिंगबियो रेड खर जाउरी ग्रीन खर जाउरी को जून 2024 दगी हरकपा कंपनी ने को मासे अखोइना येंगा कांदा एवरेज ओइना मागी प्राइस से हाइदी मागी मार्केट की लाइरिबा स्ट्रक्चर से कदुमदा लैगे ने जेंगागदि अप ट्रेंड अखोइना मासे मथकता कारी हाइनि बसिके कासु कारी को हाना मासे 0.19 सोइबो जौरे 0. ओपन तौरपसे 0.3 दगी ओपन तौरपने या यामना पिकपा सर तो डेप लेबर लेक्तब्रा हतंग येंगोबो याबा सा डेप लेबर लेतबाइदि डेप डेप लेबर लेतबा येंगबा यानि अदो हे अखोइ कनोदा लाक्से इ ngasa हायदो ngasiदि तौरपा अमा कनोदा मयामदा स्टोरी ओने सुम खंगलसे हे अखोइ फंडामेंटल एनालिसिस जेंगसे अदैदि टेक्निकल एनालिसिस का फंडामेंटल एनालिसिस नहीं पदुदगी डेप की मतंग अद लोइन जिंगमिनरसे पुन जस्ट सुमाइना इन मैम खनिसे ख्वाइदगी पिकपदा तो लुपा यौदिन रसे 0.84 ने लेरिसे को अदुगा मैम हजिक फजन तानरंबा
कंपनी है तारे सुजलोन से सुजलोन सुजलोन से येंबियो स्वाई जुन स्वाई द क्या ओरंगे ने लुपा निपान की खर ओरमे 2023 की मे 1 द मागी ममन से लुपा निपान का पैसा कुंट्रा का मंगा लेरमे 23 की मे हजे 24 की को अदो सही खर से सही अमगा खितंग देने सिमाना हाय हाय कैसे लुपा निपान दगी पमरी फुनी बजो गइसे सुमाने ले अदुगा ख्वाइदगी चाउबा हाइतारेना शेयर मार्केट से शेयर अमगी ममन से ख्वाइदगी चाउबसे कनानो ख्वाइदगी चाउवे हने जेंगगदी हजि फाउ अइना थेंगनबददी को एमआरएफ कंपनी सिनिबा एमआरएफ गरी टायर की कंपनी दो हाइरिबा एमआरएफ की कंपनी से मासे हंदक शेयर अमगी प्राइस से 1.5 लाख यौरे को लाख मखाई याको अदुगा मागी हौरक्पा मतंगी ममंदी जिंगबिको सिदा 2023 दा स्टार्ट तौवे मासे 2023 दा स्टार्ट तौबसे या सॉरी 2003 दा स्टार्ट तौबसे ओपन प्राइस एम पिक मंदन उतरे बा 800 900 अदा दे लेबनिको 2003 दा 800 900 इन्वेस्ट तौसिलगा 2023 दा हदि क्यानो सही कुन को after 20 years 1.5 lakh so si profit khufang je hadi legal loina phangba ngambada stock market natana atopa mafam layamgadabu mande laiti ane logbu sai yako adai de khona sir aine stock market da sangaga ai lupa kya invest tawba yaduino कयादगी हौदुनो गाब क्वेश्चन लाई अंगांसिंग को कयादगी हौदुनो हाइब क्वेश्चन दो सिदा सुम लेरे मसागी सिगी मोनोट से क्या नो 0.84 ने तो सिसु खोइ लेब सुम जाय अदैदे मो सिदा हिंदुस्तान मोटर जाउरी रुपा कुंट्रा हमदगे पैसा निफुगा मंगा ने तो अदुगा मो टाटा पावर लई 400 खरदा अद एमआरपी लई लाम मखाइदा एको मैम तुन आइगी लेरिबा अमाउंट आइगी लेरिबा फंडुगी मतुंगिना को आइ दम इन्वेस्ट तौबा ngam इवन नाइसे स्टूडेंट अमने खलसे स्टूडेंट ओरगसु इमाई पाना हजिकान दि पॉकेट मनी दम पी को मैम पी रिबा पॉकेट मनी दो अदुदगी को नोमगी नत्रगा मंथली गी नत्रगा वीकली गी पैसा खरा दम सोमदे स्टॉक दा थाजिलगा इन्वेस्ट तौसिंगी बा याइबा asi mane invest tawbagi hainaba khogi hukuna se habit to sum thamgi baduna hayeng 12 loirakpa matung natraga na BA loirakpa matung MA loirakpa matung dadi paisa do mafam khangna dum uba phangani haitare taiko ma'am aduna ma'am hayeng se account open tawmina se hayeng 13 August ne स्कूल के कासे लोइना बन होइगने न खाले हेदि हॉलिडे ओइदने बलोइना अच्छा अय मॉर्निंग दगे दम संगनी अदुगा खोगी यामबै मसानो पामसु लेको रेनेदी हाइना मासु फजना मयांगी मतेंग दम पांगबने अकाउंट ओपन तौबदा को अदु हयेंग अकाउंट ओपन तौबो जाबो मखै अदम खोइ ग्रुप त पाउ फाउनरगा नत्रगा न WhatsApp त पाउ फाउनरगा दम मतेंग दम पांगजेगे यानी को मैम अदु पुंग तरासु तासिलक तौरे अदु ngasiगी कनो सिगी अदि मयामदगी क्वेश्चन हंगनिंगबा लेरगसु ततंग तामिनस गुड इवनिंग सर कनो कोई चार्ट जेंगबो जो कितंग ताकपी हाय तो चार्ट जेंगबे सिसो ताकसगे तौबुदा बो चार्ट से कोइना अहमद सिदा रेड लेरिबा ग्रीन लेरिबा म्यामसा से कैंडल स्टिक हाइना खंगलै को हाइदि हजिक हंगखिबा इनाउदुदि चार्ट हाइना हारकनिना खंगंगबदबो माले से कैंडल स्टिक म्यामसिना पुल्ला कांदा कैंडल स्टिक की चार्ट से सेमकपने को अदो कोनि स्टॉक मार्केट से चंगसिलागदि सा कोइना इंग्लिश की लैंग्वेज से तंबा मतमदा ABC खंगनबो होनरकबदो अदुमाइना स्टॉक मार्केट चंगा गादसु इन कैंडल स्टिक के चार्ट से सिनगे हारेगदि कैंडल स्टिक से को हाना खंगाबा मतुंग
ꯑꯗꯨꯒ ꯀꯦꯟꯗꯜꯁꯇꯤꯛꯀꯤ ꯆꯥꯔꯠꯁꯦ ꯑꯩꯈꯣꯏ ꯔꯤꯗ ꯇꯧꯕ ꯉꯝꯕ ꯃꯊꯧ ꯇꯥꯏꯕ ꯌꯥꯏꯀꯣ ꯀꯦꯟꯗꯜꯁꯇꯤꯛꯁꯦ ꯁꯤꯗ ꯃꯥꯅ ꯀꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯀꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯩꯗꯤ ꯀꯦꯟꯗꯜꯁꯦ ꯁꯣꯝꯗ ꯐꯣꯝ ꯑꯝꯇ ꯃꯥꯟꯅꯗꯕ ꯈꯔꯅ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯈꯔꯅ ꯔꯦꯗ ꯑꯣꯏꯕ ꯑꯗꯩ ꯒ꯭ꯔꯤꯟ ꯑꯣꯏꯔꯒꯁꯨ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯋꯤꯛ ꯌꯥꯝ ꯁꯥꯡꯕ ꯑꯃꯒ ꯌꯥꯎꯕ ꯑꯗꯨꯒ ꯃꯊꯪ ꯃꯈꯥꯁꯦ ꯋꯤꯛ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯀꯦꯟꯗꯜ ꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯈꯣꯏꯁꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯒꯥꯏꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯇꯝꯃꯤꯟꯅꯔꯛꯁꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯇꯝꯃꯛꯁꯤ ꯄꯨꯟꯅ ꯌꯥꯏꯀꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯍꯟꯒꯦ chart pattern Kakak mula lo tahu apa dia? ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯥꯔꯠ ꯄꯦꯇꯔꯟ ꯉꯥꯛꯇꯅꯤ ꯀꯣ ꯆꯥꯔꯠ ꯄꯦꯇꯔꯟꯅꯤ ꯑꯗꯨ ꯁꯤꯁꯨ ꯆꯥꯔꯠ ꯄꯦꯇꯔꯟꯅꯤ ꯁꯤꯁꯨ ꯆꯥꯔꯠ ꯄꯦꯇꯔꯟꯅꯤ ꯌꯥꯏꯀꯣ ꯁꯤꯒꯤ ꯆꯥꯔꯠ ꯄꯦꯇꯔꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯩꯅꯔꯛꯈꯤꯅꯤ ꯌꯥꯏꯀꯣ ꯑꯗꯨꯅ ꯄꯨꯟꯅ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯁꯤ ꯆꯥꯔꯠ ꯄꯦꯇꯔꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯈꯔꯦ ꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯁꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯅꯩꯅꯕꯁꯤꯡꯁꯤ ꯀꯣ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗ ꯀꯥꯈꯠꯂꯛꯑꯒ ꯐ꯭ꯂꯦꯛ ꯃꯆꯥ ꯑꯃ ꯁꯦꯝꯃꯝꯃꯒꯗꯤ ꯑꯃꯨꯛ ꯀꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯃꯥꯔꯀꯦꯠꯇꯣ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯒ ꯍꯥꯏꯕꯗꯨꯅꯦꯕ ꯀꯣ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯑꯃꯅ ꯃꯥꯔꯀꯦꯠꯁꯤ ꯁꯤꯗ ꯀꯥꯈꯠꯂꯛꯑꯝꯃꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯀꯥꯔꯛꯈꯤꯅꯤ ꯁꯤ ꯂꯥꯛꯑꯒꯗꯤ 100% ꯃꯥꯁꯦ ꯃꯊꯛꯇ ꯀꯥꯈ꯭ꯔꯅꯤꯒ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯔꯗꯁꯦ ꯁꯤꯖꯤꯟꯅꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯀꯣ ꯀꯥꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏꯒ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯟꯚꯦꯁꯇꯔ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯗꯔꯁ ꯑꯃꯠꯇꯅ ꯉꯁꯥꯏꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯁꯨ ꯉꯝꯁꯨ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏꯕ ꯍꯥꯏꯕ ꯀꯣ ꯁꯤꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠꯁꯤꯗ ꯃꯈꯜ ꯃꯈꯜꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯆꯥꯔꯠ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯁ꯭ꯇꯤꯛꯀꯤ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯄꯨꯟꯅ ꯆꯤꯡꯃꯤꯟꯅꯔꯁꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯥꯛꯈꯤꯕ ꯃꯥꯜꯂꯦ ꯅꯦꯇ꯭ꯔꯖꯤꯠ ꯁ꯭ꯀꯤꯟ ꯎꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯎꯗ꯭ꯔꯕꯣ ꯁ꯭ꯀꯤꯟ ꯁꯥꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯏꯌꯔ ꯀꯌꯥ ꯇꯧꯔꯛꯑꯒꯦ ꯀꯣ 2018ꯗꯒꯤ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯟꯗꯨꯃ ꯂꯦꯞꯄꯨꯔꯦ ꯑꯗꯨ ꯂꯥꯟꯗꯨꯗ ꯏꯟꯇꯔꯅꯦꯠ ꯌꯥꯈꯤꯗꯕꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯕꯁꯨ ꯂꯦꯞꯄꯨꯔꯦ ꯀ꯭ꯂꯥꯁꯁꯨ ꯂꯦꯞꯄꯨꯔꯦ ꯂꯣꯏ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏꯁꯤꯅꯤ ꯊꯥꯖꯒꯤ ꯁꯥꯔ ꯑꯣꯜꯔꯦꯗꯤ ꯔꯦꯖꯤꯁꯇꯔ ꯑꯣꯀꯦ ꯊꯥꯖꯒꯤ ꯑꯣꯜꯔꯦꯗꯤ ꯔꯦꯖꯤꯁꯇꯔ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯏꯃꯦꯜ ꯑꯥꯏ ꯗꯤꯒ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔꯒꯗꯣ ꯁꯤꯖꯤꯟꯅꯔꯒ ꯍꯥꯟꯅꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯕ ꯌꯥꯏ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯒꯁꯨ ꯉꯁꯤ ꯑꯁꯤꯗꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯌꯥꯅꯤꯀꯣ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕꯅꯤꯅ ꯃꯥꯁꯦ ꯀꯥꯔꯛꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯀꯨꯝꯃꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔꯁꯤ ꯀꯩꯀꯩꯅ ꯑꯣꯏꯕ ꯌꯥꯏ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯑꯒꯗꯤꯀꯣ ꯑꯩꯈꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯨ ꯂꯩ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯤꯕ XYZ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯐꯪꯁꯟ ꯍꯥꯏꯇꯥꯔꯦ ꯀꯣ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯁꯤ ꯏꯁꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏ ꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯀꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯗ ꯋꯥꯔꯜꯒꯤ ꯂꯩꯔꯤꯕ ꯕꯦꯡꯛꯁꯤꯅ ꯑꯦꯃꯥꯎꯟ ꯁꯥꯃꯨꯛ ꯃꯉꯣꯝꯗ ꯊꯥꯗꯔꯦ ꯍꯥꯏꯒ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯒꯨꯗ ꯅ꯭ꯌꯨꯁꯁꯦ ꯂꯥꯛꯑꯒꯗꯤ ꯍꯥꯏꯔꯤꯕ XYZ ꯀꯝꯄꯅꯤ ꯏꯁꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤ ꯍꯥꯏꯔꯁꯤꯀꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯤ ꯋꯥꯡꯉꯦꯕ ꯐꯟꯗꯥꯃꯦꯟꯇꯦꯜꯗ ꯑꯗꯩꯗꯤ ꯑꯃꯨꯛ
ꯁꯤ ꯍꯟꯗꯛ ꯖꯤꯑꯣ ꯍꯥꯏꯔꯁꯤꯕ ꯔꯤꯂꯥꯌꯟꯁꯀꯤ ꯍꯟꯗꯛ ꯖꯤꯑꯣꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯔꯤꯆꯥꯔꯖ ꯀꯣ ꯄꯩꯁꯥꯁꯤ ꯑꯁꯨꯃꯥꯏꯅ ꯂꯨꯄꯥ ꯌꯥꯡꯈꯩ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯇꯧꯒꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯖꯤꯑꯣꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯔꯤꯂꯥꯌꯟꯁꯀꯤ ꯀꯣ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁ ꯑꯗꯨꯒ ꯖꯤꯑꯣ ꯐꯥꯏꯅꯥꯟꯁꯀꯤ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯍꯥꯏꯊꯩꯕ ꯁꯨꯝꯕ ꯏꯐꯦꯛꯁꯤꯡꯁꯦ ꯀꯩꯅꯣ ꯃꯦꯗꯤꯌꯥꯗꯒꯤ ꯀꯩꯗꯒꯤ ꯁꯤꯁꯨ ꯁꯨꯝ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯝꯄꯣꯅꯦꯟꯁ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯝ ꯁꯝꯅ ꯗꯤꯃꯥꯟ ꯖꯣꯟ ꯑꯗꯩ ꯁꯄ꯭ꯂꯥꯏ ꯖꯣꯟ ꯀꯣ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯗꯤꯡ ꯇ꯭ꯔꯥꯏꯡꯒꯜ ꯐꯣꯝ ꯇꯧꯔꯛꯑꯦ ꯁꯤ ꯇꯧꯔꯛꯑꯦ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯒꯠꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯊꯔꯛꯄ ꯌꯥꯏ ꯀꯣ ꯍꯥꯏꯒꯠꯂꯛꯑꯒꯗꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯒꯤ ꯍꯥꯏꯒꯠꯂꯛꯑꯒ ꯁꯤꯗꯩ ꯀꯥꯈꯠꯂꯛꯑꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯅꯤꯒ ꯍꯥꯏꯕ ꯍꯥꯏꯊꯔꯒꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯂꯔ ꯑꯣꯏꯅ ꯑꯦꯟꯇ꯭ꯔꯤ ꯂꯧꯕ ꯌꯥꯅꯤꯒ ꯍꯥꯏꯕ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯪꯕꯤꯔꯤꯗꯣ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯀꯩꯅꯣꯁꯤ ꯑꯣꯏꯗꯣꯏꯅꯤ ꯐꯦꯛꯇꯔꯁꯤꯡ ꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀ꯭ꯂꯥꯁ ꯄꯨꯡ 9ꯗꯩꯅ 10ꯐꯥꯎꯁꯦ ꯁꯤꯗ ꯄꯨꯟꯅ ꯃꯊꯪ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯁꯨꯝ ꯀꯩꯅꯣꯗ ꯅꯩꯅꯔꯛꯁꯤ ꯂꯣꯏꯅ ꯌꯥꯏꯀꯣ ꯑꯗꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯅ ꯑꯧ ꯑꯝꯇꯒ ꯑꯔꯣꯏꯕ ꯑꯝꯇꯒ ꯍꯪꯖꯧꯒꯦ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯌꯔꯁꯦ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯁꯤꯒꯤ ꯁꯤꯌꯔꯁꯦ ꯑꯩꯅ ꯂꯩꯕ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯁ ꯕꯤ ꯑꯥꯏ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯇꯥꯔꯦ ꯑꯗꯒꯤ ꯔꯤꯂꯥꯌꯟꯁ ꯇꯥꯇꯥ ꯑꯗꯒꯤ ꯑꯩꯆ ꯃꯣꯇꯣꯔ ꯍꯥꯏꯗꯤ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯅꯤ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅ ꯂꯣꯏ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯦꯕ ꯃꯥꯅꯤ ꯄ꯭ꯔꯣꯚꯥꯏꯗꯦꯠ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛꯁꯦ ꯆꯪꯉꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯁꯨꯝꯕ ꯀꯝꯄꯅꯤꯁꯤ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯅꯔꯛꯄꯗꯨꯁꯨ ꯑꯗꯨꯗ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯖꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯕꯤꯈꯤꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁꯁꯦ ꯍꯧꯔꯛꯄꯗ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯖꯂꯣꯟ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦꯕ ꯑꯩꯅ ꯇꯥꯖꯔꯤꯁꯦ ꯍꯣꯏ ꯑꯗꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯁꯨꯝ ꯄꯟꯕꯤꯈꯤꯕ ꯀꯝꯄꯅꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯀꯤ ꯀꯝꯄꯅꯤ ꯑꯃ ꯄꯟꯕꯤꯈꯤꯕꯗꯣ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯣꯖꯥꯅ ꯄꯟꯕꯤꯔꯛꯄ ꯀꯥꯟꯗ ꯑꯍꯥꯟꯕꯅꯤ ꯈꯪꯉꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗ ꯏꯟꯐꯦꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯛꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯁ꯭ꯇꯣꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯍꯥꯏꯗꯤ ꯄꯦꯔꯥꯃꯤꯇꯔꯁꯇ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯗꯣꯏꯅꯣ ꯑꯝꯇꯪꯒ ꯍꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯅ꯭ꯌꯨ ꯀꯃꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯀꯣ ꯃꯣꯏꯗꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯃꯣꯏꯒ ꯈꯟꯅꯕ ꯅꯩꯅꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯥꯔꯁꯤ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯀꯣ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯈꯔ ꯂꯩꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯕꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃ ꯀꯣ ꯑꯅꯤꯁꯨꯕꯗ ꯂꯥꯛꯏꯕ ꯀꯝꯄꯅꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯉꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯅꯠꯇꯕ ꯑꯅꯧꯕ ꯀꯝꯄꯅꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯄꯤ ꯑꯥꯔꯒꯤ ꯚꯦꯂꯨ ꯑꯗꯨ ꯚꯦꯂꯨ ꯍꯥꯏꯕ ꯈꯔ ꯑꯃ ꯅꯩꯅꯕ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯝ ꯉꯥꯛꯇꯪ ꯊꯝꯈ꯭ꯔꯁꯤ ꯁꯥꯏꯠ ꯑꯃꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ XYZ ꯀꯝꯄꯅꯤꯁꯤ ꯃꯥꯒꯤ ꯐꯪꯁꯟ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯕꯦꯁ ꯑꯣꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯕꯦꯁ ꯑꯣꯏꯅ ꯋꯥꯛ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩꯒꯅꯦꯕ ꯅꯠꯇ꯭ꯔꯥ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯔꯤꯂꯥꯌꯟꯁ ꯍꯥꯏꯔꯁꯤ ꯔꯤꯂꯥꯌꯟꯁꯅ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯑꯌꯥꯝꯕꯗꯤ ꯃꯥꯁే ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯂꯩꯈꯔꯦ ꯀꯣ ꯍꯥꯟꯅꯗꯤ ꯑꯩꯅ ꯈꯪꯉꯛꯄꯗ ꯔꯤꯂꯥꯌꯟꯁ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯔꯤꯂꯥꯌꯟꯁ ꯃꯣꯕꯥꯏꯜꯒꯤ ꯁꯨꯝ ꯎꯔꯛꯑꯦꯕ ꯑꯩꯅ ꯁꯨꯝ ꯎꯔꯛꯄꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯖꯤꯑꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣ ꯖꯤꯑꯣ ꯐꯥꯏꯅꯥꯟꯁꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯐꯪꯁꯟꯁꯦ ꯏꯁꯝ ꯁꯝꯅ ꯇꯥꯇꯥ ꯃꯣꯇꯣꯔꯁ ꯍꯥꯏꯔꯁꯤ ꯇꯥꯇꯥ ꯃꯣꯇꯣꯔꯁ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯁꯦꯛꯇꯔꯁꯦ ꯀꯗꯥꯏꯗꯅꯣ ꯑꯣꯇꯣꯃꯣꯕꯥꯏꯜ ꯁꯦꯛꯇꯔꯗꯅꯤ ꯑꯗꯨꯗꯤ ꯑꯣꯇꯣꯃꯣꯕꯥꯏꯜ ꯁꯦꯛꯇꯔꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯀꯃꯥꯏꯅ ꯂꯩꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯂꯩꯕ ꯀꯣ ꯑꯗꯩꯗꯤ ꯑꯣꯀꯦ ꯇꯥꯇꯥ ꯍꯥꯏꯗꯤ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯤ ꯁꯦꯛꯇꯔꯁꯤꯗꯤ ꯍꯌꯦꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯒ ꯁꯨꯝ ꯂꯩꯍꯧꯔꯗꯨꯕꯅꯤ
ꯑꯗꯨꯗꯤ ꯇꯥꯇꯥ ꯃꯣꯇꯣꯔ ꯁꯦꯛꯇꯔꯁꯤꯗꯤ ꯑꯣꯀꯦ ꯑꯣꯇꯣꯃꯣꯕꯥꯏꯜ ꯁꯦꯛꯇꯔꯁꯤꯗꯤ ꯑꯣꯀꯦ ꯑꯣꯏꯔꯦ ꯑꯗꯣ ꯇꯥꯇꯥ ꯃꯣꯇꯣꯔꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯌꯥꯝ ꯆꯥꯎꯕ ꯀꯝꯄꯅꯤꯅꯣ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯀꯌꯥꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯈꯔ ꯑꯃ ꯆꯥꯎꯔꯥꯛꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯤꯡ ꯄꯟꯈꯤꯕ ꯁꯨꯖꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯄꯤꯛꯑꯝꯃꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯣ ꯑꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯖꯦꯁ ꯇꯧꯋꯦꯕ ꯁꯨꯖꯂꯣꯟꯁꯦ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯃꯥꯁꯤ ꯁꯤꯗꯤ ꯁꯨꯖꯂꯣꯟ ꯑꯦꯅꯔꯖꯤ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯕꯦꯁ ꯇꯧꯔꯤꯁꯦ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯨꯝꯕꯗ ꯑꯌꯥꯝꯕ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯁꯨꯖꯂꯣꯟ ꯄꯋꯥꯔꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯕꯦꯇꯔꯤ ꯍꯧꯖꯤꯛꯀꯥꯟ ꯀꯥꯔꯁꯤꯡꯁꯦ ꯑꯗꯩ ꯒꯥꯔꯤꯁꯤꯡꯁꯦ ꯆꯥꯔꯖꯦꯕꯜ ꯀꯣ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯊꯧꯕ ꯍꯥꯏꯗꯤ ꯔꯤꯛꯁꯣꯒꯨꯝꯕ ꯀꯣ ꯁꯨꯝꯕꯁꯤꯡꯁꯤꯁꯨ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯁꯤ ꯂꯥꯛꯑꯒꯗꯤ ꯃꯣꯏꯁꯦ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯍꯥꯏꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯒ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯊꯑꯣꯏꯅ ꯂꯩꯔꯒ ꯊꯝꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦꯕ ꯁꯨꯖꯂꯣꯟ ꯄꯋꯥꯔꯁꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯕ ꯃꯇꯝ ꯑꯣꯏꯗꯔꯤ 2021 ꯁ꯭ꯋꯥꯏ ꯃꯇꯝꯅꯤ ꯑꯗꯣ ꯂꯩꯕꯩ ꯋꯥꯈꯜ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯈꯪꯍꯧꯗꯅ ꯍꯟꯗꯛꯀꯤ G20 ꯃꯤꯠ ꯃꯅꯤꯄꯨꯔꯗ ꯇꯧꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ ꯁꯨꯖꯂꯣꯟ ꯄꯋꯥꯔꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯕꯦꯡꯛꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯈꯤꯗꯔꯦ ꯂꯥꯟꯒꯤ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯑꯗꯨꯒꯤ ꯖꯤꯃꯤꯠꯁꯦ ꯂꯣꯏꯕꯒ ꯃꯥꯁꯦ ꯂꯨꯄꯥ 6-9 ꯂꯩꯍꯧꯕꯗꯨꯅ ꯍꯥꯏꯒꯠꯂꯒ 40ꯒ 8 ꯐꯥꯎ ꯌꯧꯈꯤꯕꯁꯦ ꯈꯪꯍꯧꯗꯦꯕ ꯌꯥꯝ ꯊꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯨꯖꯂꯣꯟ ꯍꯥꯏꯅ ꯂꯩꯔꯝꯕ ꯀꯝꯄꯅꯤꯗꯣ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯈ꯭ꯔꯦꯕ ꯀꯣ ꯑꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯁꯤꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯣ ꯑꯩꯈꯣꯏ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯒꯅꯤꯕ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯊꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯀꯨꯝꯕꯁꯤꯁꯨ ꯌꯥꯝꯅ ꯄꯥꯕ ꯌꯦꯡꯕꯁꯨ ꯃꯊꯧ ꯇꯥꯏꯕ ꯑꯗꯨꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯅ꯭ꯌꯨꯁ ꯈꯛꯇꯪꯒꯤ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯕꯤꯖꯤꯅꯦꯁꯀꯤꯅꯤ ꯀꯣ ꯖꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯅ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯖꯤ ꯕꯤꯖꯤꯅꯦꯁ ꯖꯤꯗꯣ Z ꯑꯣꯏꯅ ꯏꯕꯅꯦꯀꯣ ꯖꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯀꯣ ꯑꯅꯤꯟ ꯁꯥꯔ ꯍꯥꯏꯅ ꯑꯃꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯦꯡꯀꯔ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯅꯦ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯏꯚꯟ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯤꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯥꯔꯀꯦꯠ ꯑꯞ ꯆꯠꯄ ꯗꯥꯎꯟ ꯆꯠꯂꯤ ꯀꯥꯏꯅ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯅꯩꯕ ꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯌꯥꯏ ꯀꯣ ꯑꯗꯨ ꯁꯨꯝ ꯇꯞꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯡ ꯇꯥꯝꯗ ꯏꯟꯚꯦꯁ ꯇꯧꯁꯤ ꯍꯥꯏꯕꯅꯤꯅ ꯀꯣ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯈꯔ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯑꯗꯨꯒ ꯅ꯭ꯌꯨꯁꯀꯨꯝꯕꯁꯦ ꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯩ ꯄ꯭ꯂꯁꯇ ꯍꯥꯟꯅ ꯂꯩꯔꯝꯃꯕ ꯀꯝꯄꯅꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯨ ꯏꯁꯥꯅ ꯀꯩꯅꯣꯁꯦ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡꯐꯥꯎꯁꯦ ꯑꯩꯈꯣই ꯌꯦꯡꯃꯤꯟꯅꯔꯛꯄ ꯑꯁꯤ ꯌꯥꯝ ꯀꯥꯟꯅꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯁ꯭ꯋꯥꯏꯗ